Parliament budget session gi numit humni gi special sitting ngasi dagi chathaba hokre special sitting asigi Lok Sabha da Union Law Minister Arjun Meghwal na the Constitution 131st Amendment Bill 2026 amadi the Delimitation Bill 2026 loinana Union Home Minister Amit Shah na the Union Territories Law Amendment Bill 2026 puthokna ba honaki adubu Congress MP KC Benugopal na bill puthokna ba honarakpa adu oppose tawkibaga loinana Thawong asina leibak asigi federal structure ki thak hantha hanba oina thokani haina marai tawki Samajwadi Party ki MP Yadav nasu bill sing asi hatu puthokna ba honarakliba asigi matangta wahang tawkibaga loinana census ana tawhanningbagi apamba su phongdoki TMC ki Kakoli Gos Dastridar Nasu Bill Asige Mayok da Laikibaga Loinana Nupigi Reservation Asi Delimitation Exercise Ke Matung da Lep Kadavani Haiki Mifamadu da Home Minister Amit Shah na Pakum Oina Hauzik Census Pangthok na Bagita Mag Thabak Thauram Pumnamak Sem Saduna Laire Loinana Laingak Asina Ka Census Chathanabasu Warep Laure Haina Thamki